State asida oirikliba COVID-19 ki phibam yenglaga laingakna khwairambangi ma kaichal ahum amadi temporary market numit 10 ni lonaba order thokre pauna amadi thangal kaichal su regulate tawkhre Maitai Furuk ki senglaba laifam lenama oiriba awang kaubru asuppa khurum janaba kaubru jingka bagi khongchat Rajya Sabha ki MP su oiriba laisemba ningthauna hodokre MG Narega ki senfam thadok tabagi mayokta panchayat member amadi job card holder singna kaukiba pungni funipan ki shutdown na maram oiraga tampa ki mafam kaya da miyamda chauna kaiba pikre Amasung India da coronavirus ke nova case lag ani ga lising marfudra manga gi mathak de hangalak tuna punba case crore amaga lag yang thai taruk lising tara taruk henkre pagalak bagi changcha da marfu manga dasmik sino amada hai thakre Mayam khurumzari adom nengbiriba impact news ni ai gauri haubamna hojik pungja sifau bugi maru oiba pausing mayam da pizari State asida COVID-19 positive oibagi chang wangkhatlakpadagi puari ga sagon naraba ima kaithel amuk hanna potchai yonba thingzin khrei State asida passenger puthok pusin tawriba public amadi private gari sing seat capacity dagi tangkhai hantahanaba home department anoba order thokhrei State Executive Committee ki Chairman Oiriba MH Khan IAS na khudyak piduna thadorakiba order asida ima kaithel ahum amadi temporary market numit 10 ni lalol itik tawba yararoi Pauna kaithel amasung thangal kaithel gi gali singda leiriba dukan sing nongma nongmagi oina dukan ahum gi manungda amakhakta makhangadabani Masjid Road ta leiriba wholesale amadi grocery gi dukan sing amadi ngari gali da su nongmagi dukan ahum gi manungda amakhakta makhangadabani Atopa district sing da leiriba kaithel amadi dukan sing district adugi DC amadi SP sing na kupna yengsilaba matung chuna ba thingba thamgadabani hairi COVID-19 ki hauzik oiriba fiba masigi yenglaga checksin thaurang lokhatpa oina laingakna tongan ba thaurang kaya lokhaliba sigi manung janna COVID-19 sandokpada hena mateng pangbagum thokliba kwa talab churup khaini gatka jardana chingba nisa ki potlam sing pusilakpa amadi yonbada apunba iraipa ki mahairoi singpanglub AIMS na khudaktagi athingba thamle hairi loinana AIMS na changsilakpa khongjang singda club amadi organization singnasu mateng pangbina ba hairakli Maitai Furuk ki senglaba laifam lenama oiriba awang kaubru asuppa khurum janaba kaubru jingka bagi khongchat Rajya Sabha ki MP su oiriba laisemba ningthongna hodokre hairiba thauramasi kaubru jingkhongda leiriba awang kaubru asuppa surungi laisangda laison tinson tawduna ningthongna hodokhibani Thauram aduga mari lainana lining gi mingda furuk masal yengthina gadaba thabak tawdanaba lamdam asigi miyam da appeal tawkhre tha asigi taragani panda mai tharam khiba kaubru yai mahaina khangnariba awang kaubru asupa surungi lai shalungba saikogin kipgen gi quarter amadi mai jakpada yawkhraba mahakna lachariba lining thosana mahi gi khobam su laisemba sana jawbana yengsinki tungda amaiba maibi yauna kaubru jingka bada soi angam thoktana ba ira thongni ki loinana laifam asigi matang da laisemba sana jawbana thokkiba thodok adumak wakhal thenba kharana thokhan kibani haina lawduna kanglu furup paksinduna nushina daba honaroishi madugi mahuta nungsi chanana laiminaduna furup khudingmakki machat amadi inat kanna honaminase ngasi haiba numit asidagi furup amana furup ama bumang na basinbagi thawong leptuna apunba lingjen manaba Manipur ma oihansi Rajya Sabha ki MP su oiriba laisemba ningthawna makha taraduna kaubru laifam lenase ningsing bathok traba matamdagi hauna maitai singna irat thawni tawduna laklaba laifam amani asigumba laifam lenasi semgat pahaibasi tangai fade hiram masida Manipur laingakna thubada mityang changduna laisang amadi lai khurumba lakliba miyam gi laifam jafam gi mafam semgat papambagi apamba phongdokhi nakalamarom da ningthawna chingka bagi thauram hogdok paga lamdam asigi miyamna kaubru chingka bahonakhi chingka balakliba singbo soyangam thoktana ba Manipur Police Commando singna checksin nangak senkhi
हंदक थोखरिबा थौदो वाथोकसिंगसे मसे लाइबक थिबने हाइना लौसी खल थेनबा खरना तौबनेना लौसी मसेदा कांगलोकी फुरुकी मिंगसे पक्षनदनबा होनसी अदुगा अखोय लेमिनरिबा पुनमकसे याम नुक्सी चानना लेमिनरगा अखोयगी लेजरिबा कांगलो फुरु मयामसिगी मागी मचत मनात मयामसे अखोय पुन्ना ngaminasi aman amagi mangnaba aman amagi saunaba aman amagi sentimentda soknaba thabakse yariba makhai ngasi haiba numistagi mase tawroroisi amarnath jatra chaliko madudaga toribadu phajana semini maramdi madu chalibasi mi lak lak ta chalaibani aduna mayamdu chatpa haisi lambi phajana semdaba yaroi lekham chabam mayamdu thungbam adigi khongam khulambam loi semidana matamgi matungina phana bamangi dere dumai leramba nate hoiso dumaina se kawbru haise adum ka do lerabani hum sahi khudingi masidi hen masing yam khini kaba aduna mayam se kaba matamda khitang nungaina kaba yaba moina kaba matam khitang laina kaba yaba kai tawsi ke lambi semba khangde adu madudi setgamena si tawhom thoy khalaga torokpodo madudi ekhoi miyamna lebak miyamna sokothom thoy ne khali ngarang si hairiba khoigi kawbru gi handak thingdok thingjin tawi adu tawi haiba group tuga khoi gamen ga sungrang phamindana yanaba khara su lakhre amoi agreement point mari ra kano yanabam su lakhre makha tarakpada khara ge hena phaminna haningi aduga manipur leba khoigi maroina maitei singi sentiment se phajana khoigi hojik soiba sentiment se phanaba kari madai hapchanba yaba toba yaba khara ge hena tohoninge Kaubru Laifamlenda Thokliba Wathok asi Lengak Pairiba Singi Thosel Soibagini Haina CPI Manipur State Council na Paliba Lengak asida Maral Sirakli Party asina Thadorok Pacherol Amada Kaubru asi Lamdam Masig Indigenous People Singi Aseng Ba Haurak Fam Oibata Natana Chahi Kudingi Tongan Ba Matamda Kurumba Chatna Duna Lakli Asigumba Mafam Masida Tribal Ichinenau Singna Ating Bapi Bagi Tabak asi Taubiganu Haina Pauzelakli Manipur State Panchayat Parishad na ngarang ahing nongyai Manipur pumbada kaukiba pung nifunipan gi banna mahausagi punsida chawna chaitheng pikre Municipal Corporation na konba mafam singda banna sigi mami chawna takhidrabasu Panchayati ras na konba mafam singda di achat awok thingba yawna kaithel dukan sing thonglo na ki Mahairoi ana ayek amadi lining laishon ga mari leina bagari sing natana lanai miyo sing chathok chasin thingke Imphal iski maru oiba mafam sing oiriba Khurai Lamlong Pangai Lambi Sawombong Kongpal Khongman na chingba mafam sing da akanba mawongda ban saugat naki Bisnupur District Laiba Gram Panchayat na chingba mafam sing da su pradhan sing na luchingduna Tidim Lambi thingduna Khongjang Changsin Krei Kainaw Gram Panchayat Tinungai Gram Panchayat Ronglaubi Gram Panchayat Tera Khongsang Bi Gram Panchayat Tinungai Jila Parishad Thamna Pokpi Amadi Fubalada Lambi Thingbagi Khongjang Changsin Ki Job card holder Singgi Pifam Thok percent from Sing Pithok U 15 Finance Commission gi second installment gi fund Pithok U loinena Panchayat Sing da thabak tawriba Singgi honorarium Pithok U haibagi demanda chathariba banna sina district adu gi miyamda chawna akaiba piri Banna du gamari lainana kainaw Gram Panchayat ki Pradhan NG Sovana na Miyam gi Damag Center dagi pitharakhiba senfam sing Manipur laingak na fazinduna thamliba asi yamna laibak thibani Miyam na waraba matam asida asigumba thawong chathaba asi yamna pende haiki Manipur Sarkar da paisa job card holder ki paisa lakh tuna leiba crore changa gumbu mapan thadok piu kari gi damaktano praja gi laira praja sing kusuman se pithok piraga khara dorabasu masagi kana janaba amadi 15 finance second installment gi paisa thadok tana leiriba aduda sunatana pikhraba honorarium tha gi oiriba honorarium se pradhan member jila parishad ki se asi tha tara taruk namjalakwa haiba se masi kitang phajamande Nakalamaromda Imphal West ki manung janba Faidinga Tendongyang amadi Khongampat tasu Jila Parishad Pradhan member amasung job card holder singna MG Narega gi fund thadok tabagi mayokta National Highway thingduna ban saugat ki Status the coronavirus positive oibagi chang wangkhatlakli basigi yenglaga RIMS Imphal gi Department of Physical Medicine and Rehabilitation gi makhada leidiba Physiotherapy and Occupational Units April 22 dagi thazilagani haina cherol amada khanghalakli loinana OPD thingzin batanatana PMR campus ta mi changbasu athingba thamle hairakli Nongju tha lakpaga loinana Khetrigawe sigi manungda leiba yum kai gi fibam Chadraba Miyoi Singdangasi ACS gi mirep oigani haina thoklakliba lamyan ba ipu khmanthemna jingamana singyan thokre top awang laikai pong lambi da laiba lamyan ba ipu khmanthem gi yumda pangthokhiba achamba thawram amada jingamana singadu yan thokhibani
Ketrigawe asigi polling number 4/15, 4/17, 4/19 amadi 4/24 dagi khangatlaba beneficiary taraga tarukta jingamana sing adu yenthokibani. Mamangdagi hauna ACSC gi awara pamadi laira anang kayada akhannabat changduna mateng pangduna lakliba si makhatana su chathakigani hairi. Polling board dipu taruki development program jatha bagi oina nasi tin beneficiary pi bagi program asi jatha bane na mayam khamjage da makhata wa walau riba singa su ko thu matam da ju thala thega mang da khoi pi na bana jaga ni hana pama nom gi chur ka ta ba ngak ta koi bana yung gi tai ta lai ra si ne khatang am jade ma ta na akhoi gi nong yu re gi lei bam nei tare ai gi mang gon ta thadre na mai na har pa da akhoi ma am tanga ga pu da hajer matam dai pu na te tawgani tawda ba ya bro ai gi lai ka gini ai idam dam si chakhatana ai lai ka si chakhatana Manipur lai ba si chakhat ya ban na ti na abi daga puna mayang gi damak tan ni khamna ting ge ti bi rak pa ja saki matik thak ba phung dok chat Numidang pung taretagi ayuk pung mga fauba chathariba night curfew thugai batanatana police personnel da athiba wahaiwata sizinaruba mioi ahum ngarang numidang pung nipan taba matamda lilong police na fagat kre faraba mioi sing adudi lilong hainong makhongdagi MD Rasid chahi yangkhai nithoi apok pa laikhidraba MD Johar Ali Sajida Begum chahi nifu mapuroiba laikhidraba MD Khomai amadi MD Imam chahi kungataret apok pa MD Ibom chani Makhoi ahumna night curfew gi matamda loudspeaker sizinabata natana logi wangmada thabak kaya chathaki hairi loinana police personnel singdasu athiba wahaiwata kaya sizinaraki hairi faraba mihoi ahum adugi mathakta case amasu register tawkhre hairi Khongjom dega mari lainana pamdaba thodok sing thoktana bahaiduna Thobal District Police amadi Khongjom Police Station ge apun bakangbu amana ngasi ayuk samara mamang laikaida yum changduna thi humbagi thabak chathakre ngasi ayuk pung manga dagi taruk makai fauba chathakiba thi humba aduda mafam madugi emung humfugi mioi chama marfugi verification chathaki thi humba aduda mifami pundi amata yaukide Matang swaisi da break amala ujage break ki matung da malem amadi India gi laiba COVID-19 case cap da amadi Manipur amasung malem gi tongan ba I pausing pudura lakjage impact news po mideng ta duna lebio Miyam da khangan jaba Panthoibi Housing Finance Company Limited ki sister company ama oiriba Panthoibi Construction Private Limited na paikhat jariba Real Estate Residential Project Panthoibi Green Homes asigi damak lakliba April 19 da Imphal Hotel da pangthok jagani haina tawjaramba exhibition adu housing laiba ki oirakliba Fivam asina maram oiraga supnatagi mamingdagi oina COVID-19 ki SOP ngakcharaga project mafam oiriba khabam bamdiada company ki chairman and managing director na ribbon kaktuna launching ceremony adu pangthok jaragani haiba numit asidagi booking gi damak lengbiraknaba ningsingjari ba Panthoibi Construction Private Limited a sister company of Panthoibi Housing Finance Company Limited Taurambam Laikai Uripok Imphal Office of the Yaifre Group of Finance, Head Office Singmairong near Eastern Motor Imphal East. May tara mga English ngani kun mathoi. Tha amada lupa lising marikha khulaga. Hauzagadauriba lottery cum tender ase yaubiraga. Lupa lakh kun gi mapu oibiu. Lucky draw fauragana lupa lakh amma fangbigani. Loinana athoba matamda agent yang khaisu pamjai. Agent singidamak monthly income draw timing na nungthul gi pung anini. Mayam amuka hanna taram nokchari bulletin asigi makhata ba pau mayam da pizari Haukiba pung kudmari da laibaga sida coronavirus ke anoba positive case lag ani listing marfutara manga gi mathak tahan kalakre hauzig apunba case masing crore amaga lag yang khai taruk listing tara taruk hele hauzig laibaga sigi active case lag kun ka mathoi listing yang khai taret ka chamnga gi mathak ta laire haukiba pung kudmari asida laina asida gi mioi listing ani ga kun ga humdoi laikide hauzig faubuda apunba laikidaba masing lag amaga listing marfugani thoi chamnga yang khai humdoi sure Nauna mioi lakama lising humfutaret ka chamri gi mathak talayang badagi fagalakhe apunba fagalakpagi masing crore amaga lakuntra ganithoi lising humfutara taruk hele fagalakpagi changcha da marfumanga 10 sino amada hanthare ngarang beneficiary lakun gamapan lising marfutara ga chama marfutara taret vaccine kapkhe apunba vaccine kapkhiba masing crore taraga humdoi lakama lising taramapan ga chahum henkre
नाकल अमरोमदा मालेमगी ओइना कोरोना वायरस की लैरिबा डेटागी मतुंग इन्ना अपुनबा केस मसिंग crore taraga mari lakh kuntra manga lising marfu taruk hele laikhidaba masing lakh kuntra lising yankhai nipan ga chamnga henkibaga loinana मालेम की ओइना लाइना असिदगी फगलकपगी अपुनबा मसिंगना crore taraga nithoi lakh tara mapan lising humfumathoi hele awang nongbok lamdasu covid-19 gani shuba web lakpagi chawna mami tari असम न कोरोना वायरस के अपुनब केस लाख अनि लिसिंग कुनगा तरेट चमरी हुमफुतरा हुमदो यौदुना लमदा मसोंगे ओइना लैना असिना ख्वाइदगी सोखलब स्टेट ओइरी एक्टिव केस न लिसिंग मापन का कुंट्रा गनि थोइ लैरी त्रिपुरा के ओइना अपुनब केस लिसिंग कुंट्रा ग मरी चामा मरफुतरुक यौख्रे एक्टिव केस न चंगा हुमफुमा थोइ लैरी अरुणाचल प्रदेश कोरोना वायरस के अपुनब केस लिसिंग तराग तरेट चामा तरा हुमदो यौख्रे एक्टिव केस न चनी कुनगनि थोइ लैरी मेघालय कोविड-19 नारब मीगी मसिंग लिसिंग तराग मंगा चामा तरा तरुक यौख्रे एक्टिव केस न चनिपान यांखै तरे लैरी नागालैंड स्टेट के ओइना पुनब केस लिसिंग तराग निथोइ चाट्रुक यांखै यौख्रे एक्टिव केस न चनी यांखै तरे लैरी सिक्किम स्टेट कोविड-19 नाहलब मीगी मसिंग लिसिंग तरुक चाट्रेट मरफु तरा तरुक यौख्रे एक्टिव केस न चमरी मरफु निपान लैरी मिजोराम द केस लिसिंग मंगा ग मरफु मंगा लैरी एक्टिव केस न चमगा मरी द लैरी मध्य प्रदेश कोविड-19 गमरी लैनना थमलखिबा कर्फ्यू अप्रैल 19 फाउब सांगदोख्रे स्टेट असिदा हुजिक ओइदिबा कोरोना वायरस की फिबम असिग गमरी लैनना पांगथोखिबा कोर ग्रुप की मिफम अमदा चीफ मिनिस्टर शिवराज सिंह चौहान हाई हुजिक ओइदिबा फिबम असिग येंगलगा स्टेट असिग सिटी सिंह स्ट्रीट लोकेलिटी अमदी खुंगंगी मफम पुमनमक्ता जनता कर्फ्यू थंबगी तंगाई फदबा लैरे हाइके लोइनना वायरस असिदगी ngaktokpada mateng oinabagidamag स्टेट असिगी ओइबा नौबा गाइडलाइन अमसु सेमख्रे गाइडलाइन असगी मतुंग इन गवर्नमेंट अमदी प्राइवेट ऑफिस सिंग एम्प्लॉई सुपन की चाद तरा खक्तमक कानब हाइरी लोइनना सोशल पॉलिटिकल स्पोर्ट्स एंटरटेनमेंट एजुकेशनल कल्चरल पब्लिक अमदी रिलीजियस प्रोग्राम पुमनमक अथिंगबसु थमजिनख्रे पनबा याइ हौखिबा पुंग कुनमरी असिदा स्टेट असगी मियोइ लिसिंग निपान गी मथक्ता पॉजिटिव ओइके हाइंग पांगथोकदौरिबा तरुक शुबा वेस्ट बेंगल असेंबली मिखल गिदमक सेम साबा पुमनमक लोइख्रे मिखल गी बोट हाइंग अयु पुंग तरे तगी थादना बहौरगा नुमिदांग वाइरम पुंग तरुक मखाइदा बोट थादबा लोइसिनगनी स्टेट असगी डिस्ट्रिक्ट मरी गी असेंबली सीट निफु हुमदोइदा पांगथोकदौरिबा मिखल असिदा नुपी मिरेप कुनगा तरेट याउना पुन्ना मिरेट चहुम कुनगी मराइ बगलेप कदौरी मिखल असिदा इलेक्शन कमीशन ना पोलिंग स्टेशन पुमनमक इलेक्ट्रॉनिक वोटिंग मशीन गलोइना वोटर verifiable paper audit trial season about thorang tauri loina hauzik oiriba covid ki fiba masi yenglaga polling station singda elector listing amadagi hena changhanda basu haire mikhala sida covid-19 positive oiraba mioishing person with disabilities amadi masagi chahi marfugi mathakta leiba mioishing gi damak postal ballot facility pigani haire असम स्टेट की ऑयल एंड नेचुरल गैस कॉर्पोरेशन दा थबक तौबा मियोय अहुम सखंग दबा खुलाई पाइबा खरना फाखरे कंपनी असिना फोंगदोरकपगी मतुंग इन एम्प्लॉई सिंग अदु असम गी शिवसागर डिस्ट्रिक्ट लैबा लाकवा फील्ड गी कंपनी गी गाड़ी दा फाखिबने अदुम ओइनमा खुलाई पाइबा सिंग अदुना हौजिक फाउबा एम्प्लॉई सिंग अदुगी इमुंग मनुंग नत्रगा कंपनी असिदा कांटेक्ट तौरकपा लैत्रे हाइरी थौदोगसगी मतंग द स्टेट पुलिस के हायर ऑफिशियल सिंग न मफम अदुदा चतुना यंगसिनख्रे लोइनना थौदोगसगी मतंग द लोकल एडमिनिस्ट्रेशन सिंग द पाउपी बगी लोइनना थिबा हुंबगी थबक चथबा हौख्रे पनबे आबदी ONGC न कुमजा लिसिंग अमगा चमापन हुंफुगी मतमदगी अपर असम रीजन द थाउ अमसुंग गैस शुंबगी थबक तौदुना लाक्लबनी प्रधानमंत्री गरीब कल्याण पैकेज की मखाद हेल्थ वर्कर्स सिंह द पीबा इंश्योरेंस स्कीम सेंट्रल गवर्नमेंट न चाही अमा सांगदोख्रे हेल्थ एंड फैमिली वेलफेयर मिनिस्टर डॉक्टर हर्षवर्धन न फोंगदोरकखिबगी मतुंग इन्ना प्रधानमंत्री गरीब कल्याण पैकेज असि कोविड-19 पैंडेमिक मनुंगदा थवाई मांगख्रबा कोरोना वॉरियर्स सिंगी इमुंग मनुंगदा खुदोंगचानबा पीनबगी पांदमदा हांगदोखिबनी पैकेज अमनी
India EU leaders singi mifam virtual gi khuthang da May 9 da pangthok lagani MEA gi wangang loi arindam vakchina hauzik oidiba COVID-19 gi fibam asi yenglaga EU amasung Portuguese luching ba singa famgadaba mifam adu virtually pangthok na balep khibani mahakna makha taraduna ahanba oina EU 27 format ta pangthokadawriba in the India EU leaders meeting asida laibak anigi strategic partnership he namara chethan naba pandam thamli haiki Taraga Maridak Suba Indian Premier League Professional 2020 Cricket League ki Taraga Humdo Shuba match da Delhi Capitals Mai Pakre Tha asigi mapandagi chatharakiba IPL asigi ngarang sanakiba Tara Humdo Suba match da Delhi Capitals na Mumbai Indians bu wicket tarukta maithiba pikibani Chennai gi MH Chidambaram Stadium da sanakiba match aduda Mumbai Indians na hana batting tawduna apiba over kunda wicket mapan turaga run chama kuntra tare lauduna pandam thamki Madugi Paukumda Delhi Capitals na over taraga mapan ga ball amada wicket mari turaga run chama kuntra nipan lauduna Mumbai Indians bu wicket tarukta maithiba piki League asigi ngasi sanagadaba taraga mari shuba match ta Punjab Kings amadi Sunrisers Hyderabad anina nungtil pung ahum makai taba matamda Chennai gi MH Chidambaram Stadium da lamba taunagani aduga league asigi taraga mga suba match ta na Kolkata Knight Riders amadi Chennai Super Kings anina numidang pung taret makai taba matamda Mumbai da lamba taunagani Aroi beda bulletin sa sige headlines sa muk mayam da thamjari State asida oirakliba COVID-19 gi fibam yenglaga laingak na khwairamban gi ma kaichel ahum amadi temporary market numit tarani lonaba order thokre pauna amadi thangal kaithal su regulate tokre Maitai Furup ki senglaba laifam lenama oiriba awang kaubru asukpa khurum janaba kaubru chingka bagi khongchat Rajya Sabha gi MP su oiriba laisembaning thongna hogdokre MG Narega gi senfam thadok tabagi mayokta panchayat member amadi job card holder singna kaukiba pungni funipan gi shutdown na maram oiraga tampa ki mafam kayada miyam da chauna akai bapi kre Amasung India da coronavirus ke noba case lag ani lising marputara manga gi mathak ta hengalakduna punba case crore amaga lag yang khai taruk lising tara taruk hen kre pagalakpagi changcha da marpu manga 10 sino amada haita kre